ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯔꯛꯑꯦ. ꯉꯁꯤꯗꯤ ꯆꯥꯗꯣꯏꯁꯦ ꯌꯦꯟꯅꯦ. ꯌꯦꯟ ꯊꯣꯡꯕꯅꯦ ꯁꯤꯅ, ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯣꯔꯣꯛ ꯍꯥꯞꯇꯕꯤꯗ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯕꯩ. ꯑꯗꯨꯒ ꯁꯤꯅ ꯊꯥꯡꯖꯤꯡꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯔꯦ. ꯁꯤꯅ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯥꯅꯕ ꯀꯩꯕ? ꯃꯦꯡꯒꯣ. ꯑꯗꯨꯗꯤ ꯆꯥꯔꯁꯦ. ꯌꯥꯔ ꯄꯥꯏꯖꯔꯁꯅꯨ. ꯆꯝꯐꯨꯠꯅ ꯈꯤꯇꯪ ꯆꯥꯁꯤꯜꯂꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ. ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯃꯨꯛ ꯆꯥꯖꯔꯛꯅꯤ. ꯃꯥꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯌꯦ ꯃꯥꯁꯦ. ꯊꯝꯃꯣ. ꯃꯥꯁꯨ ꯑꯦꯛꯖꯥꯝ ꯇꯧꯔꯦ. ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯦ. ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯅꯦ?
사로. Mang sao vậy đó? Ay, sao gagawin na? Ito. Tahangan naman kada. Malusak. Ito,
loidore. Anh không sợ sữa mà cái nào cũng mẹ đi. Come? ꯃꯌꯥꯝꯗꯨꯗꯤ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯃꯨꯛꯕꯥꯡ ꯄꯨꯖꯔꯛꯑꯒꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯌꯣ